ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯏꯃꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯍꯨꯝꯂꯛ ꯆꯦꯜꯂꯨꯔꯕꯤ ꯑꯄꯥꯕꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯥꯒꯤ ꯃꯇꯥꯎ ꯁꯅꯥꯍꯜꯅ ꯃꯥꯕꯨ ꯉꯥꯏꯔꯤ꯫ ꯅꯃꯥꯟꯅꯕꯅꯤ ꯀꯥꯏꯅ ꯉꯛꯔꯥ ꯃꯥꯟꯕꯁꯤꯅ ꯉꯁꯥꯏꯗꯒꯤ ꯃꯃꯤꯠꯁꯦ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡꯉꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯩꯅ ꯅꯪꯁꯦ ꯑꯍꯨꯝꯂꯛꯇꯤ ꯆꯦꯜꯂꯨꯔꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯃꯥꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤꯅ ꯐꯖꯕ꯭ꯔꯅ ꯌꯦꯡꯉꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯑꯍꯨꯝꯂꯛ ꯆꯦꯜꯂꯨꯔꯦꯗꯤ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯍꯥ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣꯕ? ꯃꯤꯅ ꯍꯥꯏꯔꯛꯏꯅꯤ꯫ ꯑꯗꯣ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯆꯦꯜꯂꯗꯤ 4ꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯤꯅꯦ꯫ ꯍꯥ, ꯑꯣꯏꯗꯣꯏꯅꯦ꯫ ꯑꯍꯨꯝꯂꯛ ꯆꯦꯜꯂꯨꯕꯤ ꯑꯩ ꯂꯧꯖꯗꯣꯏꯁꯦ ꯅꯪꯒꯤꯗꯤ ꯅꯔꯥꯏꯕꯛꯇꯣ ꯐꯔꯝꯅꯤꯕꯨꯡꯉꯣ꯫ ꯅꯃꯥꯟꯅꯕ ꯀꯅꯥꯝꯇ ꯑꯩꯒꯨꯝꯕꯤ ꯂꯧꯕ ꯐꯪꯖꯔꯝꯃꯣꯏꯅꯦ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯕ ꯐꯪꯖꯕꯗꯤ ꯂꯥꯏꯔꯗꯅ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕꯨ ꯂꯩꯔꯝꯒꯗꯧ ꯃꯥꯟꯗꯦꯗ꯫ ꯃꯤꯅ ꯇꯧꯅꯗꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯍꯣꯏ, ꯅꯪꯒꯤ ꯃꯤꯅ ꯇꯧꯅꯗꯕꯗꯣ ꯌꯥꯝ ꯂꯦꯝꯖꯩ꯫ ꯅꯃꯥꯏꯒꯗꯣ ꯐꯧꯔꯥꯃꯨꯛ ꯄꯥꯛꯊꯣꯛꯏ꯫ ꯃꯥꯏ ꯄꯥꯛꯊꯣꯛꯏꯁꯤꯗꯤ ꯍꯟꯗꯛꯇꯣ ꯑꯍꯤꯡ ꯍꯧꯒꯠꯇꯅ ꯆꯔꯥ ꯌꯥꯝ ꯋꯥꯠꯂꯤ, ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯉꯛꯄꯅꯤ, ꯑꯩꯅ ꯑꯃ ꯍꯥꯏꯅꯤ ꯃꯥꯅ ꯑꯃ ꯈꯨꯝꯅꯤ꯫ ꯃꯁꯛ ꯐꯖꯕꯁꯤꯗ ꯀꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯛꯇꯤ ꯀꯣꯂꯤꯡ ꯀꯥꯔꯝꯃꯤꯗꯨꯅꯤ꯫ ꯑꯗꯣ ꯅꯪꯅ ꯅꯇꯣꯝꯇ ꯄꯉꯥꯡꯗꯕꯨ ꯉꯥꯡꯂꯤꯕꯗꯨꯅ ꯉꯥꯎꯔꯕ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯣ ꯉꯥꯎꯔꯦ, ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯅꯁꯛ ꯐꯅ ꯐꯖꯩ ꯈꯟꯕꯅꯤ, ꯀꯣꯛꯇꯤ ꯀꯩꯅꯣꯝ ꯇꯧꯏꯗ꯫ ꯏꯁ ꯀꯔꯤ? ꯅꯪꯅꯤꯅꯦ ꯏꯕꯨꯡꯉꯣ ꯀꯣꯛ ꯀꯩꯅꯣꯝ ꯇꯧꯔꯤꯗꯤ꯫ ꯁꯛꯇꯥꯃꯛꯅ ꯁꯟ ꯂꯥꯕ ꯃꯆꯤ ꯇꯦꯛꯄꯗꯣ ꯑꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯅꯪꯗꯤ ꯐꯖꯔꯦ, ꯅꯁꯝꯗꯨꯅ ꯀꯕꯣꯀꯪ ꯃꯔꯥ ꯍꯦꯛ ꯃꯥꯜꯂꯗꯅ, ꯅꯃꯤꯠꯇꯨꯅ ꯌꯨꯡꯅ ꯌꯥꯠꯂꯒ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯁ ꯀꯌꯥꯗꯅꯣ, ꯅꯪꯗꯤ ꯊꯥ ꯑꯃ ꯏꯔꯨꯖꯗꯕ ꯃꯅꯝ ꯍꯦꯛ ꯅꯝꯃꯗꯅ ꯅꯪꯉꯛ ꯁꯝꯅꯤ ꯀꯥꯏꯅ ꯂꯦꯛ ꯀꯥꯕꯗꯨꯒ ꯈꯨꯃꯤꯠ ꯅꯨꯔꯥ ꯊꯥꯡꯕꯗꯨꯒ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯆꯠꯈꯤꯒꯦꯅ ꯑꯃꯨꯛꯅ ꯂꯥꯛꯄꯤꯔꯣꯏꯍꯦ ꯁꯣꯅꯨ ꯁꯨꯕꯤꯁꯤꯗꯤ꯫ ꯂꯥꯛꯀꯅꯨꯅ, ꯅꯨꯄꯥꯕꯨ ꯅꯇꯣꯝꯇꯔꯣ? ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ, ꯄꯩꯈꯩ ꯂꯩ, ꯅꯨꯔꯥ ꯊꯥꯡꯕ ꯅꯪ ꯅꯠꯇ꯭ꯔꯁꯨ꯫ ꯌꯥꯄꯪ ꯍꯣꯕꯤ, ꯅꯪꯁꯨ ꯑꯩꯅ ꯄꯥꯝꯗꯅꯒ ꯂꯥꯛꯄ ꯃꯥꯟꯕ꯭ꯔꯣ? ꯍꯥ, ꯉꯥꯏꯍꯥꯛ ꯑꯗꯨꯛ ꯃꯇꯝ ꯂꯦꯝꯕꯤꯕꯩ ꯋꯥꯅꯤ, ꯅꯨꯄꯤꯅꯤꯅ ꯁꯛꯇꯥꯗꯨꯒ ꯊꯣꯡꯗ ꯆꯠꯄ ꯆꯨꯝ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯅꯈꯨꯠꯇꯨꯅ ꯂꯥꯏ ꯈꯨꯠꯁꯥꯡꯅꯤ꯫ ꯌꯥꯝ ꯎꯁꯤꯠꯇꯕ, ꯅꯪ ꯅꯁꯝꯗ ꯐꯣꯏꯗꯠꯀꯦ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯤꯅꯣ? ꯑꯌꯣ ꯍꯩ ꯆꯥꯕꯤ, ꯊꯥꯗꯣꯛꯅꯦ, ꯊꯥꯗꯣꯛ ꯍꯥꯏꯔꯒ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯛꯄꯗ ꯎꯕꯗ ꯁꯅꯥꯍꯜ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯊꯥꯗꯣꯛꯅꯨꯅꯤ ꯅꯣꯏꯕꯨ, ꯃꯤꯅ ꯎꯔꯒ ꯁꯣꯏꯗꯅ ꯁꯤꯗꯕ ꯇꯥꯔꯦ꯫ ꯅꯨꯄꯥꯒ ꯅꯨꯄꯤꯒꯕꯨ ꯀꯅꯥꯅ ꯐꯨꯅꯒꯦ ꯇꯧꯗꯨꯕꯨ? ꯏꯇꯥꯎ, ꯃꯁꯤ ꯅꯨꯄꯤꯁꯦ ꯆꯤꯡꯊꯣꯛꯎꯅꯦ ꯃꯁꯤ ꯑꯩꯅ ꯅꯠꯇꯦꯕ, ꯃꯥꯅ ꯐꯨꯔꯤꯁꯦ ꯃꯥꯅꯅꯦꯕ꯫ ꯁꯤ ꯑꯩꯒꯤ ꯁꯝ ꯐꯨꯔꯤꯁꯦ ꯃꯥꯅ, ꯆꯤꯡꯊꯣꯛꯄ ꯑꯝꯇ꯫ ꯈꯪꯕ꯭ꯔꯥꯗꯣ? ꯑꯩꯕꯨ ꯊꯣꯡꯗ ꯆꯠꯄ ꯆꯨꯝ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯂꯩꯍꯧꯔꯣ ꯅꯪ꯫ ꯆꯠꯈ꯭ꯔꯦꯗꯤ ꯃꯥꯅꯒ ꯁꯨꯝꯕ ꯆꯥꯔꯒ ꯁꯝꯒꯁꯦ ꯍꯥꯟꯅꯒꯤ ꯈꯔ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯂꯋꯥꯏꯒꯁꯦ ꯂꯣꯏ ꯇꯥꯡꯉꯝꯃꯅꯤ꯫ ꯀꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯕꯁꯦ ꯑꯗꯨꯃꯥꯏꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯈꯠꯅꯕꯗꯧꯅ ꯈꯠꯅꯕ ꯑꯩꯗꯤ ꯑꯝꯇꯕꯨ ꯈꯪꯗꯦꯅꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯃꯀꯣꯛ ꯆꯥꯏ ꯇꯧꯔꯤꯁꯦ, ꯎꯔꯦꯗꯅ ꯇꯧꯔꯤꯗꯣ? ꯑꯉꯥꯎꯕꯤꯗꯧꯅ ꯑꯩꯅ ꯅꯨꯄꯤꯅꯤꯅ ꯍꯟꯕꯤꯕꯁꯤꯗ꯫ ꯈꯪꯉꯤꯗ, ꯉꯁꯤ ꯈꯟꯅꯔꯤꯁꯦ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯎꯅꯔꯒ ꯂꯩꯔꯝꯅꯤ꯫ ꯅꯪ ꯁꯤꯅ ꯅꯨꯄꯤꯅꯤ ꯍꯥꯏꯔꯗꯤ ꯁꯤ ꯅꯥꯈꯤꯗꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯀꯥꯏꯗꯒꯤ ꯎꯅꯕꯅꯣ, ꯇꯣꯛꯅꯔꯅꯤ ꯑꯩ꯫ ꯊꯪꯅꯕ ꯈꯨꯜꯒꯤ ꯂꯩꯔꯥꯡꯗꯣ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯣꯏꯔꯣꯏ ꯑꯩ꯫ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯣ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯕꯤꯕꯨꯂꯥ ꯌꯥꯝ ꯆꯨꯗꯣꯏ ꯃꯥꯜꯂꯦ꯫ ꯆꯣꯍꯦ, ꯊꯤ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ꯫ ꯅꯨꯄꯤ ꯑꯃꯇꯪ ꯀꯣꯏꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯕ ꯑꯩꯅ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯅ ꯍꯜꯂꯛꯏꯁꯦ ꯀꯞꯇꯅ ꯍꯜꯂꯗꯧꯅꯤꯁꯦ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯀꯥꯏꯅ ꯊꯣꯛꯑꯦꯗꯅ, ꯑꯗꯣ ꯑꯩꯗꯤ ꯃꯌꯥꯝ ꯀꯣꯏꯕꯅꯤꯅ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯗꯨꯒꯗꯣ, ꯈꯪꯉꯕ? ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤꯅ꯫ ꯑꯗꯣ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯑꯦꯕ꯫ ꯅꯪꯒꯤ ꯂꯩꯔꯥꯡꯒꯤ ꯃꯃꯥꯟꯅꯕꯤ ꯌꯥꯝꯅ ꯑꯀꯦꯕꯤꯗꯣ, ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯇꯝ ꯂꯦꯟꯒꯦꯅ ꯈꯜꯂꯤ꯫ ꯑꯁ ꯑꯩꯈꯣꯏꯅ ꯇꯧꯕꯅꯦ, ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗ꯫ ꯏꯆꯜ ꯊꯥꯅꯤꯜꯗꯣ ꯅꯨꯡꯉꯥꯏꯇꯦꯕ, ꯃꯥꯅꯁꯨ ꯅꯪ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤꯗꯨꯕꯨ꯫ ꯅꯪꯅꯁꯨ ꯅꯨꯡꯁꯤꯌꯦ, ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯧꯗ꯫ ꯅꯨꯡꯁꯤꯅꯅꯤꯅꯦ ꯑꯗꯨꯕꯨꯗꯤ, ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦꯗ, ꯁꯨꯝ ꯕꯤꯠꯇꯨꯒꯤ ꯋꯥꯅꯤ꯫ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯈꯟꯕꯩ ꯋꯥꯅꯤꯗ꯫ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯒ ꯌꯥꯒꯗꯧ ꯅꯠꯇꯦꯗꯅ꯫ ꯑꯁ ꯑꯩꯗꯤ ꯑꯗꯨ ꯀꯌꯥ ꯄꯥꯝꯗꯦꯀꯣ꯫ ꯍꯌꯦꯡ ꯈꯪꯅꯔꯛꯂꯒ ꯏꯆꯜ ꯊꯥꯅꯤꯜꯅ ꯑꯩꯕꯨꯁꯨ ꯌꯥꯝ ꯋꯥꯔꯧꯈꯤꯅꯤ꯫ ꯈꯨꯜꯗꯨꯗ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤ ꯈꯪꯗꯕꯁꯨ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨ ꯇꯧꯅꯨꯗ꯫ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥꯒ ꯁꯥꯖꯤꯜꯂꯦ, ꯑꯗꯣ ꯑꯩꯅꯁꯨ ꯃꯥ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ꯫
ꯑꯗꯨꯗ ꯁꯨꯝ ꯃꯈꯜ ꯃꯈꯜꯗꯣ ꯌꯦꯡꯅꯤꯡꯕꯩ ꯋꯥꯅꯤꯗ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕ ꯅꯪ ꯋꯥꯈꯜꯗꯤ ꯈꯜꯂꯨꯀꯣ ꯑꯗꯨꯒꯅꯦ ꯀꯩꯅꯣꯝꯁꯨ ꯍꯥꯏꯕꯤꯒꯦ ꯑꯀꯦꯕꯤ ꯅꯨꯄꯤꯗꯣ ꯅꯪꯅ ꯐꯖꯕ ꯃꯥꯟꯗꯅ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯃꯆꯤꯟꯗꯣ ꯈꯪꯉꯗꯤ ꯅꯪ ꯍꯧꯊꯥꯅ ꯆꯦꯜꯂꯛꯀꯅꯤꯅ ꯀꯩꯅꯣ ꯃꯆꯤꯟ ꯌꯥꯝ ꯀꯟꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯏꯁ ꯈꯨꯀꯟ ꯃꯤꯒ ꯌꯣꯜꯂꯒ ꯆꯥꯕ ꯉꯝꯒꯗꯧꯕ ꯅꯨꯄꯤꯅꯦꯃꯤ ꯅꯪꯁꯨ ꯄꯥꯒ ꯈꯪꯅꯔꯨꯔꯒ ꯑꯃꯨꯛ ꯆꯥꯊꯣꯛꯄꯤꯈꯤꯗꯅꯕ ꯑꯗꯣ ꯍꯥꯏꯔꯨꯕꯗ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯌꯥꯔꯛꯀꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯄꯤꯔꯥꯡꯃꯤꯅꯣ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯔꯝꯅꯦꯃꯤ ꯃꯥꯅ ꯉꯝꯂꯤꯕꯨ ꯃꯃꯥꯟꯅꯕꯤꯒ ꯎꯅꯕ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯄꯤꯔꯥꯡꯒ ꯇꯧꯁꯤꯜꯂꯛꯄꯤꯅꯦꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯑꯣꯏꯅ ꯄꯥꯔꯒ ꯄꯛꯀꯗꯕꯅꯤ ꯅꯪꯗꯤ ꯄꯥꯝꯖꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯊꯥꯅꯤꯜꯗꯨ ꯃꯥꯒꯤ ꯃꯇꯥ ꯑꯁꯪꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯪꯕꯤꯌꯥ ꯀꯥꯏꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯁꯤꯅ ꯑꯣ ꯑꯁꯪꯕꯤ ꯇꯥꯔꯦ ꯕꯦꯝꯃ ꯉꯔꯥꯡꯒꯤ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯃꯣꯔꯣꯛ ꯍꯦꯃꯟꯗꯅ ꯑꯩꯗꯤ ꯃꯅꯤꯡ ꯆꯦꯜꯂꯦꯅꯦ ꯇꯧꯅꯤ ꯅꯪꯗꯤ ꯈꯔ ꯆꯥꯔꯒ ꯇꯣꯛꯑꯣꯗꯤ ꯌꯥꯗꯦ ꯆꯥꯅꯤꯡꯉꯕꯣ ꯀꯃꯥꯏꯅ ꯇꯣꯛꯇꯣꯏꯅꯣ ꯑꯗꯨꯅꯅꯦ ꯄꯦꯟꯅ ꯆꯥꯔꯤꯗꯣ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯗꯨꯝ ꯆꯦꯟꯖꯕ ꯇꯥꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯁꯤ ꯂꯥꯛꯑꯣꯕ ꯑꯃꯨꯛ ꯂꯥꯛꯇꯧꯔꯕ꯭ꯔꯣ ꯅꯪ ꯂꯩꯀꯥꯏ ꯅꯨꯄꯥꯗꯣ ꯂꯩꯀꯥꯏ ꯅꯨꯄꯥꯁꯤꯗ ꯀꯣꯏꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯣꯏꯔꯣꯏꯗꯕꯅꯤ ꯅꯪ ꯑꯃ ꯑꯁꯨꯛ ꯀꯣꯏꯅ ꯀꯣꯏꯅꯔꯨꯕꯁꯤꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯣꯛꯇꯣꯏꯅꯣ ꯇꯞꯇꯥꯏꯁꯨ ꯅꯨꯡꯁꯤꯔꯨꯒꯨꯝ ꯇꯧ ꯏꯁ ꯄꯛꯇꯦ ꯑꯗꯣ ꯅꯈꯣꯏꯅꯤꯅ ꯀꯣꯏꯅꯔꯛꯏꯁꯦ ꯀꯨꯏꯔꯦ ꯇꯟꯗ꯭ꯔ ꯈꯪꯗꯦ ꯑꯩ ꯑꯣꯏꯔꯗꯤ ꯇꯜꯂꯛꯇꯧ ꯃꯥꯜꯂꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯜꯂꯒꯕꯨ ꯃꯤ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯕꯦꯝꯃ ꯆꯨꯝꯃꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯨꯝ ꯊꯥꯗꯣꯛꯑꯝꯃꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯐꯠꯇꯕꯁꯤꯡꯗꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤꯗꯃꯨꯛ ꯑꯣꯠꯇꯣꯏꯅꯤ ꯑꯁ ꯌꯨꯝ ꯄꯥꯅꯤꯡꯗꯦꯅ ꯄꯥꯟꯗ꯭ꯔꯦꯅ ꯈꯜꯂꯣ ꯑꯗꯨꯁꯨ ꯂꯩꯀꯥꯏꯁꯤꯅꯅꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯦꯅ ꯑꯃꯨꯛ ꯅꯣꯛꯅꯕꯤꯗꯣꯏꯕ ꯁꯤꯗꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯕꯦꯆꯥꯁꯦ ꯍꯦꯛ ꯁꯥꯎꯅꯤꯡꯉꯤꯕꯁꯦ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯕꯒꯤ ꯃꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯑꯩꯁꯤ ꯀꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯑꯝꯗ꯭ꯔꯤꯅꯣꯕ ꯑꯁ ꯂꯥꯛꯑꯣ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯗ ꯂꯩꯔꯅꯨ ꯊꯦꯡꯉꯤ ꯃꯤ ꯉꯥꯏꯔ ꯂꯩꯔꯝꯃꯅꯤꯕ ꯊꯥꯅꯤꯜꯒ ꯑꯁꯪꯕꯤꯒꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯁꯅꯥꯍꯜꯁꯨ ꯍꯥꯟꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤꯗꯤ ꯃꯁꯤ ꯑꯃꯗ ꯂꯩꯍꯧꯔꯝꯃꯤ ꯊꯥꯅꯤꯜꯁꯨ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯁꯅꯥꯍꯜꯅ ꯊꯥꯅꯤꯜ ꯀꯩꯅꯣ ꯂꯦꯞꯇꯅ ꯂꯩꯔꯗꯤ ꯁꯤꯗ ꯐꯃꯨ ꯂꯥꯎꯗꯅ ꯀꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯂꯨ ꯃꯥꯜꯂꯤꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯕ ꯈꯪꯈ꯭ꯔꯄꯣꯠꯅꯤ ꯏꯇꯥꯎ ꯈꯣꯏꯃꯨꯒ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯎꯅꯔꯨꯁꯦꯅ ꯑꯩꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯣ ꯏꯇꯥꯎ ꯈꯣꯏꯃꯨ ꯍꯥꯏꯔꯒ ꯅꯪꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯏꯔꯒ ꯂꯩꯔꯝꯗꯅꯀꯣ ꯀꯥꯏꯗꯩꯅꯣꯍꯦ ꯅꯪꯁꯨ ꯑꯗꯨꯝ ꯑꯣꯟꯊꯣꯛꯄ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯨꯄꯤ ꯐꯖꯕ ꯃꯌꯥꯝ ꯎꯔꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯈꯜꯂꯨꯀꯣ ꯑꯗꯣ ꯅꯪꯕꯨ ꯅꯈꯣꯏ ꯏꯅꯦ ꯍꯣꯏꯗ ꯆꯠꯂꯨꯅꯦ ꯍꯥꯏꯕꯗꯣ ꯆꯠꯇ꯭ꯔꯕꯣ ꯆꯠꯇ꯭ꯔꯦꯗ ꯏꯅꯦ ꯍꯛꯆꯥꯡ ꯉꯝꯗꯕꯗꯣ ꯈꯔ ꯐꯔꯦ ꯍꯥꯏꯗꯅ ꯑꯗꯨꯗ ꯅꯈꯣꯏ ꯏꯃꯥꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤꯕꯣ ꯏꯃꯥꯕꯣ ꯃꯃꯧ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯏꯕ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯂꯥꯛꯄꯅꯤꯕ ꯑꯗꯣ ꯅꯪ ꯎꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕꯗꯤ ꯐꯖꯗꯕꯅꯤ나 ꯃꯅꯥ ꯃꯁꯤꯡ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯗꯣꯏꯅꯤ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯈꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯃꯊꯪ ꯆꯍꯤꯗꯗꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯗꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯦ ꯍꯣꯡꯂꯁꯤꯗꯤ ꯍꯥꯏ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯅ ꯅꯣꯡꯃꯗꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯂꯥꯛꯇꯦꯅꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯆꯤꯟꯈꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯊꯃꯣꯏꯗꯗꯤ ꯌꯧꯗꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯄꯨꯕ ꯇꯥꯔꯦꯗꯅ ꯆꯠꯂꯁꯤ ꯍꯧꯒꯠꯂꯣ ꯑꯁ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ ꯃꯤꯅ ꯎꯔꯁꯨ ꯀꯩꯗꯧꯒꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯊꯥꯅꯤꯜꯗꯤ ꯁꯅꯥꯍꯜꯒꯤꯅꯦ ꯍꯥꯏꯕꯗ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯥꯅꯤꯜ ꯑꯩꯗꯤ ꯅꯪꯁꯦ ꯅꯣꯡꯃꯒꯤ ꯎꯍꯧꯗꯕꯗ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯩꯁꯦ ꯅꯪꯅ ꯁꯦꯝꯖꯤꯟꯕꯤꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯏꯁ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨꯗ ꯑꯩꯅꯗꯤ ꯅꯪꯅ ꯁꯦꯝꯖꯤꯜꯂ ꯃꯥꯜꯂꯦꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯉꯥꯎꯔꯦꯅ ꯈꯜꯂꯤꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯈ꯭ꯔꯕ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯍꯧꯒꯗꯧ ꯃꯥꯜꯂꯤ ꯊꯥꯗꯣꯛꯏꯗ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯗꯣꯛꯇꯣꯏꯅꯣ ꯊꯥꯅꯤꯜ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯂꯁꯨ ꯅꯨꯄꯥ ꯅꯈꯣꯏꯁꯦ ꯑꯇꯣꯞꯄ ꯐꯖꯕꯤ ꯑꯃ ꯍꯦꯛ ꯎꯕꯗ ꯋꯥꯈꯜ ꯍꯦꯛꯇ ꯍꯣꯡꯈꯤ ꯑꯗꯨꯅ ꯊꯃꯣꯏꯁꯦ ꯂꯩꯇꯥꯕ ꯉꯝꯗꯦ ꯈꯪꯂꯕ꯭ꯔꯣ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯣ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯒꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯤꯕꯁꯦ ꯈꯪꯅꯔꯝꯈꯤꯗ꯭ꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥꯅꯤꯜ ꯑꯃꯗꯤ ꯁꯅꯥꯍꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨ ꯁꯅꯥꯍꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗꯨ ꯆꯥꯛ ꯆꯥꯅꯔꯤ ꯁꯅꯥꯍꯜꯗꯨ ꯃꯈꯣꯏꯅ ꯊꯣꯡꯂꯤꯕ ꯌꯦꯟꯗꯨ ꯃꯨꯟꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯅꯨꯡꯗ ꯆꯪꯂꯒ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯃꯇꯣꯡ ꯉꯥꯛꯇ ꯈꯜꯂꯒ ꯁꯤꯃꯗ ꯄꯤꯛꯇꯅ ꯁꯤ ꯑꯩ ꯊꯥꯅꯤꯜ ꯍꯣꯏ ꯐꯥꯎꯗ ꯈꯣꯏꯃꯨꯅ ꯍꯧꯔꯦ ꯑꯃꯨꯛ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ
ꯑꯩꯈꯣꯏ ꯐꯥꯎ ꯆꯥꯕ ꯀꯣꯟꯅꯅꯤ ꯀꯣꯟꯅꯔꯣꯏ ꯈꯪꯗ꯭ꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯤꯔꯨꯒꯦꯅꯦ ꯄꯤꯗ꯭ꯔꯗꯤ ꯀꯩ ꯑꯩ ꯏꯇꯣꯝꯇ ꯍꯥꯎꯅ ꯆꯥꯔꯒ ꯑꯁꯣꯝꯗ ꯃꯥꯅ ꯁꯧꯒ꯭ꯔꯤ ꯆꯥꯔꯒ ꯂꯩꯔꯝꯗꯣꯏꯅꯤꯅꯦ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯑꯃꯨꯆꯧꯅ ꯑꯗꯨꯛ ꯌꯥꯝ ꯄꯤꯖꯅꯤꯡꯂꯒꯅ ꯉꯁꯥꯏꯅ ꯅꯪꯒꯤ ꯁꯦꯜꯈꯥꯏꯗꯣ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯄꯨꯊꯣꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯁ ꯅꯣꯏꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯈꯣꯏꯃꯨꯅ ꯅꯪꯅꯅꯦ ꯉꯥꯡꯍꯜꯂꯤꯁꯦ ꯀꯩꯅꯣꯝꯇꯪ ꯆꯥꯕ ꯌꯥꯗꯦ ꯄꯤꯈꯤꯒ ꯈꯣꯠꯈꯤꯒ ꯅꯨꯡꯁꯤꯗꯕ ꯑꯃ ꯌꯥꯎꯋꯦꯕ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯄꯤ ꯈꯪꯉꯁꯤꯗ ꯑꯃꯨꯛ ꯄꯤꯅꯤꯡꯗꯗꯅꯒ ꯇꯧꯏꯅꯦ ꯅꯪꯅ ꯄꯤꯅꯤꯡꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯝꯗꯅ ꯄꯤꯗꯧ ꯂꯩꯔꯤ ꯑꯃꯨꯆꯧꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯥꯡꯁꯤ ꯄꯨꯂꯞ ꯊꯥꯡꯈ꯭ꯔꯒ ꯅꯇꯩ ꯏꯅꯥꯎ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯏꯅꯕꯨ ꯌꯥꯔꯗꯤ ꯁꯥ ꯊꯣꯡꯕꯒꯤ ꯈꯥꯡꯁꯦ ꯍꯦꯛꯇ ꯊꯥꯡꯂꯨꯔꯒꯦꯅꯦ ꯑꯩꯗꯤ ꯈꯣꯏꯃꯨꯅ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯠꯊꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯗꯤ ꯈꯥꯕꯩꯗꯨ ꯄꯤꯔꯛꯑꯣ ꯅꯣꯏꯅ ꯍꯥꯞꯅꯤꯡꯗ꯭ꯔꯕꯅꯤꯅ ꯏꯈꯨꯠꯅ ꯐꯪꯉꯤ ꯍꯦꯛꯇ ꯍꯥꯞꯄ ꯇꯥꯔꯦꯗꯅ ꯈꯣꯏꯃꯨꯅ ꯍꯩ ꯃꯇꯣꯡꯗꯨꯗꯤ ꯈꯔ ꯈꯥꯛꯑꯝꯃꯨꯗꯅ ꯃꯔꯨ ꯆꯤꯛꯄꯗ ꯌꯥꯗꯦꯅꯦ ꯑꯃꯨꯆꯧꯅ ꯃꯤꯅ ꯉꯥꯡꯕꯒ ꯇꯥꯗꯈꯩ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯄꯁꯦ ꯇꯧꯔ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯨꯁꯦ ꯁꯅꯥꯍꯜꯅ ꯀꯣꯊꯔꯒ ꯆꯥꯕ ꯍꯧꯔꯝꯈꯤꯅꯨꯀꯣ ꯑꯩ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ ꯈꯣꯏꯃꯨꯅ ꯍꯣꯏ ꯍꯣꯏ ꯈꯥꯡ ꯑꯃꯨꯕꯁꯤꯗ ꯃꯩꯇꯥꯟ ꯇꯔꯥꯕ ꯈꯥꯛꯄꯤꯔꯝꯃꯒꯦ ꯅꯪꯒꯤ ꯁꯔꯨꯛꯇꯨꯗ ꯑꯃꯨꯆꯧꯅ ꯉꯥꯏꯈꯣꯅꯦ ꯑꯁꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯀꯣꯏꯈꯠꯂꯦ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯃꯤ ꯈꯪꯗꯦ ꯃꯇꯝ ꯂꯦꯜꯂꯤꯅꯤ ꯑꯩꯅꯗꯤ ꯇꯧꯅꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯃꯥ ꯍꯌꯦꯡ ꯐꯔꯤꯉꯩ ꯐꯩꯗꯣ ꯅꯠꯇ꯭ꯔꯗꯤ ꯗꯁꯥ ꯇꯥꯗꯣꯏꯅꯤ ꯃꯃꯥꯅ ꯐꯠꯇꯦꯅꯦ ꯑꯗꯨꯅ ꯐꯠꯇꯕ ꯂꯝꯆꯠꯇꯣ ꯑꯗꯨꯝ ꯂꯧꯅꯔꯛꯀꯅꯦꯕ ꯍꯤꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯃꯟꯇ꯭ꯔꯣ ꯅꯪꯅ ꯐꯥꯎꯗꯦ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯀꯥꯏꯗꯒꯤ ꯍꯦꯃꯟꯕꯅꯣ ꯋꯥꯠꯄꯨ ꯋꯥꯠꯂꯕꯅꯤ ꯑꯗꯣ ꯏꯆꯜ ꯊꯥꯅꯤꯜꯁꯤꯗꯤ ꯃꯤꯉꯣꯟꯗ ꯀꯥꯏꯖ ꯂꯥꯟꯖꯗꯕ ꯑꯉꯥꯡ ꯀꯥꯏꯖ ꯂꯥꯟꯖꯕ ꯑꯉꯥꯡ ꯅꯠꯇꯦꯕ ꯃꯉꯣꯟꯗ ꯃꯤꯅꯝꯕꯗꯤ ꯄꯥꯄꯨꯅꯤꯀꯣ ꯑꯗꯨꯅꯦ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯤꯁꯦ ꯁꯅꯥꯍꯜꯁꯨ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨ ꯄꯨꯔꯒ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯒꯤ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯊꯥꯅꯤꯜ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯅꯤꯜꯁꯨ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯂꯥꯛꯄꯗ ꯁꯅꯥꯍꯜ ꯂꯩ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯊꯥꯅꯤꯜꯅ ꯈꯨꯖꯥꯝꯗꯨ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯍꯩꯖꯤꯜꯂꯛꯂꯝꯃꯤ ꯑꯩ ꯆꯣꯠꯂꯤꯅꯦ ꯏꯃꯥ ꯀꯅꯥꯅꯣ ꯍꯥ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯇꯞꯅ ꯉꯥꯡꯉꯣ ꯇꯞꯅ ꯑꯩꯅꯦꯕ ꯇꯞꯅ ꯉꯥꯡꯉꯣ ꯍꯥꯏꯔꯒ ꯍꯥꯏꯌꯦ ꯊꯥꯅꯤꯜ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥ ꯀꯅꯥ ꯂꯥꯛꯑꯒꯦ ꯏꯃꯥ ꯊꯪꯅꯕꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯅꯦ ꯑꯩꯗꯤ ꯀꯩ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯇꯧꯅꯤ ꯅꯪ ꯅꯃꯤꯠꯇꯨ ꯊꯛꯈ꯭ꯔ ꯄꯣꯠꯅꯤ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ ꯏꯃꯥ ꯍꯣꯏꯅ ꯎꯈ꯭ꯔꯒ ꯏꯁꯣꯞ ꯁꯣꯞꯅꯅꯕꯅ ꯅꯪꯒꯤ ꯏꯟꯁꯥꯡ ꯊꯤꯟꯒꯤ ꯂꯥꯛꯏꯅꯤ ꯊꯑꯣꯏꯒꯤ ꯑꯗꯨꯒ ꯈꯨꯁꯨꯝ ꯑꯣꯏꯅ ꯊꯛꯏ ꯐꯖꯔꯦꯅꯁꯦ ꯅꯪꯁꯨ ꯗꯞꯇꯤꯈ꯭ꯔꯦ ꯀꯔꯤ ꯆꯥꯝꯕꯒꯤ ꯏꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯍꯋꯥꯏꯖꯥꯔ ꯑꯄꯨꯝꯕꯒꯤ ꯃꯍꯤꯔꯣ ꯏꯁ ꯉꯥꯔꯤ ꯆꯥꯝꯕꯒꯤꯅꯦ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯊꯤꯜꯂꯛꯏꯅꯣ ꯅꯣꯏꯒꯤ ꯇꯦꯡꯀꯣꯠꯅ ꯑꯩꯒꯤ ꯀꯥꯗ ꯂꯩꯕ ꯎꯄꯨꯗꯣ ꯄꯤꯛ ꯊꯟꯗꯧꯔꯦ ꯑꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯑꯃꯨꯛ ꯄꯨꯔꯛꯑꯣ ꯑꯩꯅ ꯆꯥꯕ ꯍꯥꯎꯕꯗꯣ ꯅꯪꯁꯨ ꯄꯤꯖꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯔꯒ ꯅꯨꯡꯁꯤꯅꯔꯒ ꯁꯤꯐꯥꯎ ꯊꯤꯅꯗ꯭ꯔꯗꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯕꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯏꯃꯥꯅ ꯊꯣꯡꯉꯤꯔꯣ ꯀꯩ ꯏꯟꯁꯥꯡ ꯑꯍꯥꯎꯕꯅꯣ ꯇꯥ ꯁꯅꯥꯍꯜꯅ ꯊꯤꯜꯂꯛꯏꯗꯨꯕꯣ ꯏꯇꯥꯎꯁꯤꯡꯒ ꯆꯥꯅꯕꯅꯤꯗ ꯌꯦꯟ ꯊꯣꯡꯕꯅꯦ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯊꯣꯡꯉꯤꯅꯦ ꯏꯀꯥꯏꯍꯦ ꯃꯤꯅ ꯅꯣꯛꯅꯔꯝꯃꯅꯤ ꯍꯦꯛ ꯆꯥꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯤꯜꯂꯛꯑꯦ ꯊꯤꯜꯂꯛꯇ꯭ꯔꯗꯤ ꯀꯩꯅꯣꯍꯦ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯃꯈꯣꯏꯗꯤ ꯐꯪꯖꯗꯕꯒꯤ ꯆꯥꯛꯂꯤꯕꯅꯤ ꯈꯪꯉꯕꯣ ꯂꯣꯏ ꯆꯣꯠꯂꯦ ꯆꯠꯂꯣ ꯏꯃꯥ ꯍꯣꯏ ꯊꯣꯛꯂꯛꯑꯅꯤꯕ ꯑꯁ ꯅꯪꯒꯤ ꯅꯅꯥꯛꯇꯅꯦ ꯍꯦꯛ ꯂꯥꯛꯄ ꯂꯥꯛꯑꯕ ꯅꯪꯕꯨ ꯍꯦꯛ ꯎꯔꯕ ꯅꯅꯥꯛꯇꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯊꯥꯅꯤꯜ ꯀꯩꯗꯧꯔꯤꯒꯦꯅꯦ ꯅꯪꯕꯣ ꯏꯟꯁꯥꯡꯁꯤ ꯂꯣꯏꯅ ꯀꯥꯔꯦꯅꯦ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯆꯠꯂꯣꯕ ꯏꯃꯥꯅ ꯀꯧꯔꯦ ꯆꯠꯂꯣꯀꯣ ꯆꯠꯂꯦ ꯑꯩꯅ ꯆꯥꯕ ꯍꯧꯔꯝꯈꯤꯅꯨꯅ ꯍꯥꯏꯔꯝꯃꯤꯅꯤ ꯅꯉꯣꯟꯗ ꯉꯥꯎꯔꯤꯉꯩꯗ ꯃꯣꯏ ꯆꯥꯊꯣꯛꯑ ꯂꯩꯔꯝꯃꯅꯤ ꯊꯥꯅꯤꯜ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕ ꯆꯥꯅꯅꯤ ꯃꯁꯤꯕꯣ ꯏꯃꯥ ꯆꯪꯉꯛꯑꯦ ꯅꯠꯇꯦ ꯏꯟꯁꯥꯡꯁꯤ ꯊꯥꯎ ꯉꯧꯁꯤꯜꯂꯝꯂꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯀꯔꯤꯅꯣ ꯅꯇꯨꯡꯅ ꯂꯣꯠꯂꯤꯗꯨꯅ ꯍꯥ ꯀꯔꯤꯅꯣꯕ ꯏꯃꯥ ꯀꯩꯁꯨ ꯅꯠꯇꯦ ꯌꯦꯡꯉꯛꯀꯅꯣꯕ ꯌꯥꯔꯣꯏ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤꯅꯦ ꯏꯁ ꯏꯟꯁꯥꯡꯅꯤꯅꯦ ꯁꯤ ꯂꯧꯕ ꯆꯠꯂꯨꯔꯤꯕꯅꯤꯅꯦ ꯅꯪ ꯍꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯎꯔꯒ ꯀꯔꯤ ꯍꯥꯏꯈꯤꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤ ꯅꯪꯁꯤ ꯂꯩꯁꯥꯕꯤꯅꯤꯅꯦ ꯏꯃꯥ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤꯕꯨ ꯊꯤꯜꯂꯛꯄꯒꯤ ꯋꯥꯅꯤ ꯃꯧꯗ ꯊꯤꯜꯂꯨꯕ ꯌꯥꯕ꯭ꯔꯣ ꯁꯤꯕꯣ ꯍꯥꯎꯅ ꯀꯣꯛ ꯆꯥꯊꯣꯛꯂꯒ ꯂꯣꯏꯔꯕꯁꯤꯗ ꯑꯃꯨꯛ ꯉꯥꯡꯂꯛꯏ ꯅꯕꯨꯡꯗꯣ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏꯗꯅ ꯅꯄꯨꯟꯁꯤꯗꯣ ꯀꯦꯅ ꯅꯥꯟꯅ ꯅꯄꯥꯝ ꯂꯥꯛꯄ ꯐꯪꯉꯣꯏ ꯈꯪꯗ꯭ꯔꯤꯌꯦ ꯅꯪ ꯌꯥꯔꯤꯕ ꯏꯃꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ ꯍꯦꯟꯅ ꯌꯨꯝꯊꯪꯅꯕꯅ ꯇꯥꯔꯅꯤ ꯑꯗꯣ ꯏꯆꯦ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯀꯅꯤ ꯑꯉꯥꯡ ꯑꯇꯣꯝꯕꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯣꯡꯃꯁꯨ ꯁꯅꯥꯍꯜꯗꯨ ꯈꯣꯏꯃꯨꯒ ꯈꯪꯅꯕ ꯂꯩꯔꯥꯡ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯂꯩꯔꯥꯡꯗꯨ ꯀꯦꯊꯕꯤꯒ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯥꯡꯅ ꯀꯦꯊꯕꯤ ꯍꯣꯔꯦꯟ ꯇꯥ ꯁꯅꯥꯍꯜꯗꯗꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯍꯦꯛ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤꯗꯣ ꯇꯧꯒꯅꯨꯀꯣ ꯇꯧꯔꯣꯏꯌꯦ ꯃꯥꯗꯤ ꯑꯩꯅ ꯄꯥꯝꯃꯤ ꯑꯗꯨꯅ
ꯑꯩꯅ ꯂꯩꯒꯦ ꯈꯪꯗ꯭ꯔꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯗꯤ ꯈꯦꯠꯄ ꯀꯥꯏꯗꯨꯗꯤ ꯍꯥꯏꯅꯨ ꯑꯩꯅ ꯈꯦꯠꯄꯗꯣ ꯆꯥꯕꯗꯤ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯈꯦꯠꯄꯗꯤ ꯅꯪꯅꯅꯤꯗꯅ ꯑꯩꯅ ꯁꯨꯝ ꯆꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯩ ꯋꯥꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯗꯣ ꯑꯩꯗꯤ ꯇꯥꯁꯅꯥꯍꯜ ꯂꯩꯔꯒꯦꯅ ꯈꯜꯂꯤꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯥꯝꯃꯒꯅ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯒ ꯀꯣꯛ ꯐꯥꯔꯒ ꯂꯣꯏꯔꯦꯗꯅ ꯅꯪꯗꯤ ꯅꯨꯄꯥ ꯐꯥꯕꯁꯦ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯏꯁ ꯑꯩꯅ ꯐꯥꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯃꯈꯣꯏꯅ ꯑꯩꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯌꯥꯝ ꯄꯥꯝꯖꯔꯒ ꯍꯥꯏꯕ ꯉꯝꯗꯕꯗꯨꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯖꯅꯕꯅ ꯐꯥꯕꯤꯕꯒꯤ ꯋꯥꯅꯤ ꯏꯁ ꯅꯥꯀꯣꯡꯁꯤ ꯅꯥꯔꯦ ꯑꯣꯏꯕ ꯁꯤ ꯌꯥꯝ ꯐꯖꯕꯒꯤ ꯃꯑꯣꯡ ꯃꯥꯅ ꯈꯟꯖꯔꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯉꯤꯗꯨꯅ ꯂꯥꯛꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦꯍꯦ ꯅꯪꯒꯤ ꯅꯋꯥꯗꯨꯁꯨ ꯅꯪ ꯎꯅꯤ ꯈꯟꯕꯗ ꯂꯥꯛꯅꯤꯡꯗ꯭ꯔꯕ ꯀꯩꯅꯣ ꯑꯦ ꯂꯥꯛꯑꯦ ꯇꯨꯋꯥꯗ ꯅꯨꯄꯥꯅꯤ ꯁꯤꯕꯨ ꯆꯠꯂꯤꯅꯦꯅ ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯆꯠꯄ ꯍꯦꯛ ꯃꯥꯜꯂꯦ ꯇꯤꯂꯥꯏꯈꯨꯝꯕꯤꯅꯕꯨ ꯍꯦꯟ ꯌꯥꯡꯉꯝꯒꯅꯤꯅꯦ ꯃꯕꯨꯛꯁꯦ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯣꯔꯣ ꯁꯣꯔꯣ ꯍꯦꯛ ꯆꯤꯡꯒꯗꯅ ꯈꯣꯏꯃꯨꯅ ꯀꯩꯅꯣ ꯑꯩ ꯎꯔꯒ ꯅꯣꯛꯇꯅꯒ ꯑꯝꯇ ꯇꯧꯗꯕꯤꯗ ꯁꯨꯛꯇꯣꯛꯂꯒ ꯍꯦꯛ ꯂꯩꯔꯝꯕꯗꯨꯅ ꯀꯅꯥ ꯅꯣꯛꯇꯣꯏꯅꯣ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯎꯅꯕꯁꯦ ꯀꯅꯥꯅ ꯍꯥꯟꯅ ꯉꯥꯏꯅꯒꯦ ꯅꯣꯡꯃꯇ ꯅꯪ ꯍꯥꯟꯅ ꯉꯥꯏꯕ ꯅꯨꯃꯤꯠꯇ ꯌꯥꯎꯈ꯭ꯔꯕ ꯑꯁ ꯍꯧꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯤꯅꯅꯦ ꯂꯥꯞꯅꯅꯤ ꯂꯥꯛꯏꯁꯦ ꯅꯣꯏꯒꯤꯗꯤ ꯁꯤꯗ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯕꯒꯨꯝꯕꯅꯤ ꯈꯪꯉꯤꯗꯅ ꯌꯥꯔꯤ ꯏꯕꯨꯡꯉꯣ ꯂꯥꯞꯄꯦ ꯈꯪꯉꯗꯤꯅꯦ ꯉꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯒꯗꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯗꯗꯤ ꯌꯥꯎꯕ ꯉꯥꯏ ꯉꯝꯗꯅ ꯆꯠꯂꯝꯅꯤꯅꯦ ꯁꯅꯥꯍꯜꯅ ꯑꯩꯗꯤ ꯃꯤꯅ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯛꯄꯁꯦ ꯇꯥꯕ ꯇꯜꯂꯤ ꯑꯗꯨꯅ ꯀꯦꯊꯕꯤꯌꯦ ꯂꯥꯎ ꯑꯩꯈꯣꯏꯅꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯍꯣꯏ ꯑꯗꯣ ꯇꯥꯁꯅꯥꯍꯜ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯣꯏꯅꯁꯤ ꯍꯥꯏꯔꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯔꯛꯈꯤꯗ꯭ꯔꯣ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯕ ꯅꯪꯅ ꯆꯤꯝꯕꯥꯜꯒ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯪꯕꯗꯣ ꯌꯥꯝ ꯄꯛꯑꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯦꯊꯔꯒ ꯂꯩꯕ ꯇꯥꯔꯦꯗꯅ ꯍꯌꯦꯡ ꯅꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯅꯃꯤꯠꯀꯥꯇꯣ ꯑꯇꯣꯞꯄ ꯐꯖꯕꯤ ꯂꯩꯁꯥꯕꯤꯗ ꯁꯣꯏꯈꯤꯗꯅꯕ ꯑꯩꯅ ꯉꯥꯎꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯨꯜꯒꯤ ꯅꯍꯥ ꯃꯃꯤꯠ ꯋꯥꯔꯛꯄ ꯉꯝꯗꯕꯁꯤꯡꯅ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯛꯀꯅꯤꯀꯣ ꯃꯣꯏꯅ ꯉꯥꯎꯖꯔꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯁꯤꯗꯤ ꯑꯗꯣ ꯇꯥꯁꯅꯥꯍꯜ ꯅꯪꯁꯨ ꯀꯨꯆꯨ ꯈꯔ ꯃꯨꯖꯕꯒꯤ ꯋꯥꯅꯤ ꯔꯥꯁꯤ ꯈꯔꯗꯤ ꯃꯇꯨꯝ ꯃꯇꯨꯝ ꯂꯩꯉꯣ ꯑꯩꯅ ꯔꯥꯁꯤ ꯂꯩꯔꯤꯁꯤꯔꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯧꯕꯒꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗꯤ ꯅꯣꯡꯃ ꯏꯃꯥꯗꯣ ꯌꯦꯡꯕ ꯂꯥꯛꯄ ꯇꯥꯔꯦꯗꯅ ꯀꯩꯅꯣꯍꯦ ꯅꯪꯁꯨ ꯂꯥꯛꯀꯅꯨꯗ ꯄꯥꯈꯪꯒꯤ ꯌꯨꯝꯗꯕꯨ ꯂꯩꯁꯥꯕꯤꯅ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯀꯩꯇꯧꯒꯦ ꯑꯩꯅ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯌꯨꯝꯗꯗꯤ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤꯅ ꯉꯔꯥꯡꯇꯁꯨ ꯀꯩꯅꯣ ꯑꯩ ꯍꯥꯏꯁꯤꯕꯣ ꯍꯥ ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯅೋ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯕ ꯅꯠꯇꯦꯍꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯥꯏꯅ ꯆꯠꯂꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯗꯨꯃꯥꯏꯅꯔꯅꯤ ꯃꯥꯅꯤ ꯍꯣ ꯃꯍꯥꯟꯖꯥꯎ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯕꯥꯎ ꯑꯁ ꯋꯥꯍꯩꯁꯤ ꯐꯥꯎꯗꯤ ꯊꯃꯣꯏꯗ ꯅꯨꯡꯗꯨꯝꯅ ꯊꯣꯡꯕ ꯆꯥꯕꯤꯛ ꯃꯅꯩꯍꯦ ꯁꯥꯎꯒꯤ ꯇꯧꯕꯒꯁꯦ ꯉꯝꯗꯦꯕ ꯑꯁꯨꯝꯅ ꯏꯇꯠ ꯇꯠꯇꯅ ꯁꯅꯥꯍꯜ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯈꯣꯏꯅꯤꯁꯨ ꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯍꯜ ꯀꯦꯊꯕꯤꯕꯨ ꯅꯨꯡꯁꯤꯕꯗꯤ ꯀꯥ ꯍꯦꯟꯅ ꯐꯥꯎꯔꯨꯕ ꯅꯠꯇꯦ ꯊꯥꯅꯤꯜꯁꯨ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯐꯤ ꯁꯨꯕ ꯊꯣꯔꯛꯂꯝꯃꯤ ꯁꯅꯥꯍꯜꯁꯨ ꯊꯥꯅꯤꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯊꯥꯅꯤꯜꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯀꯥꯏꯗ ꯆꯠꯄ ꯊꯣꯛꯂꯛꯏꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯑꯗꯣ ꯅꯪ ꯅꯇꯣꯝꯇ ꯐꯤ ꯁꯨꯕ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯃꯤ ꯄꯥꯛ ꯂꯩꯇꯕꯁꯤꯗ ꯊꯣꯛꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯁꯪꯕꯤꯔ ꯀꯅꯥꯅꯣꯝ ꯍꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯣ ꯑꯁꯪꯕꯤꯒꯅꯦ ꯃꯌꯨꯝꯗ ꯂꯩꯍꯧꯗꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯍꯌꯦꯡ ꯆꯠꯀꯗꯕ ꯑꯗꯨꯒꯤ ꯐꯤꯁꯤꯡꯁꯦ ꯃꯥꯅ ꯆꯠꯄꯗ ꯄꯨꯈꯤꯅꯕ ꯀꯪꯕ ꯅꯪꯉꯔꯣꯏꯅ ꯑꯩ ꯃꯥꯒ ꯑꯝꯇ ꯉꯥꯏꯔꯝꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯑꯩ ꯊꯦꯡꯅꯔꯝꯅꯤꯅ ꯐꯔꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯑꯩ ꯄꯥꯈꯠꯂꯦꯕ ꯑꯗꯣ ꯅꯣꯏ ꯏꯅꯝꯃꯗꯤ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯅꯨꯄꯥꯒ ꯇꯥꯆꯧꯒ ꯃꯈꯣꯏꯅꯤ ꯈꯛ ꯆꯠꯈ꯭ꯔꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯏꯅꯝꯃꯁꯨ ꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯃꯊꯪ ꯊꯥ ꯍꯧꯔꯛꯄꯗ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯄꯨꯁꯤꯟꯕ ꯌꯥꯔꯦ ꯃꯇꯝ ꯈꯔ ꯉꯥꯏꯈꯣꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯌꯥꯝ ꯉꯥꯏꯉꯝꯗꯕꯤꯗꯣ ꯇꯧꯔꯛꯈꯤꯅꯨ ꯑꯗꯨꯝ ꯍꯣꯡꯗꯣꯛ ꯂꯩꯔꯁꯤꯗ ꯑꯣ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯗꯣ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯂꯥꯞꯅ ꯂꯩꯅꯔꯒ ꯁꯦꯟꯅꯕꯁꯤ ꯋꯥꯔꯦ ꯑꯗꯨꯅ ꯏꯅꯥꯛꯇ ꯊꯝꯂꯒ ꯑꯣꯏꯅ ꯁꯦꯟꯅꯔꯒꯦ ꯈꯜꯂꯕ ꯏꯁ ꯑꯗꯣ ꯅꯪ ꯍꯟꯗꯛ ꯈꯣꯏꯃꯨꯒ ꯌꯥꯝ ꯇꯣꯏꯅ ꯊꯪꯅꯕ ꯈꯨꯜꯗ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯦ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣꯕ ꯑꯁ ꯀꯅꯥꯅ ꯑꯃꯨꯛ ꯇꯝꯃꯩꯅꯣ ꯅꯪꯉꯣꯟꯗ ꯑꯗꯨ ꯋꯥꯗꯨꯕꯣ ꯇꯝꯕꯤꯅꯕ ꯉꯥꯛꯇꯅꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯎꯅꯕ ꯆꯠꯃꯤꯟꯅꯕꯅꯤꯗ ꯇꯥꯁꯅꯥꯍꯜ ꯅꯪ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯔꯝꯒꯦ ꯈꯟꯒꯅꯨꯀꯣ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯂꯕꯅꯤ ꯅꯪꯒ ꯀꯥꯏꯅꯕ ꯅꯪꯒ ꯂꯥꯞꯅꯕ ꯇꯥꯔꯕꯗꯤ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯊꯥꯗꯤꯜ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯣꯏꯅꯣ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯌꯥꯎꯗꯅ ꯍꯛꯆꯥꯡꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ
ꯃꯤꯅ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯅꯔꯕꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯒꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯒꯦ ꯈꯟꯕꯤꯔꯛꯀꯅꯨ ꯊꯥꯅꯤꯜ ꯅꯪ ꯑꯩꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯂꯕꯅꯤ ꯅꯪ ꯃꯤꯐꯝꯗ ꯊꯝꯂꯤꯕ ꯊꯥꯖꯕꯗꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯅꯕ ꯁꯤꯟꯒꯦ ꯈꯜꯂꯨꯏ ꯃꯥꯡꯁꯨ ꯃꯥꯡꯍꯜꯂꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯤ ꯎꯕꯗ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯏꯟꯁꯤꯜꯂꯒ ꯀꯥꯏꯅꯅꯕ ꯌꯥꯝ ꯁꯤꯜꯂꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯤꯅ ꯀꯥꯏꯅꯕꯤꯗꯧꯁꯨ ꯂꯩꯇꯕꯁꯤꯗ ꯑꯗꯨꯒꯅꯦ ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯌꯥꯝ ꯆꯨꯝꯃꯛꯑꯕ ꯑꯩꯗꯤ ꯏꯇꯣꯝꯇ ꯁꯤꯖꯈꯤꯒꯗꯕꯅꯤ ꯌꯦꯡꯉꯣ ꯊꯥꯅꯤꯜ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯐꯠꯇꯦ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯅꯨꯀꯣ ꯑꯩꯁꯤ ꯅꯪꯒꯤ ꯁꯅꯥꯍꯜꯅꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯉꯥꯡꯈꯩ ꯉꯥꯡꯂꯒ ꯅꯪ ꯅꯣꯏꯅ ꯑꯩ ꯊꯥꯗꯣꯛꯑꯝꯕ ꯆꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯏ ꯕꯨꯡꯉꯣ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯅꯪꯅ ꯀꯣꯏꯏꯟ ꯏꯟꯅꯗꯅ ꯁꯦꯟꯅꯗ ꯂꯩꯔꯕ ꯑꯩꯕꯨ ꯀꯥꯏꯗꯒꯤ ꯀꯅꯥꯗ ꯑꯃꯨꯛ ꯌꯦꯡꯉꯨꯗꯣꯏꯅꯣ ꯁꯅꯥꯍꯜ ꯃꯁꯥꯅ ꯇꯧꯖꯔꯤꯕ ꯊꯥꯡꯂꯤꯕ ꯈꯣꯡ ꯑꯃꯗꯤ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯅ ꯃꯥ ꯉꯁꯤꯗꯤ ꯈꯣꯏꯃꯨꯒ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯊꯪꯅꯕ ꯈꯨꯜꯗ ꯃꯇꯣꯝꯇ ꯂꯥꯛꯇꯨꯅ ꯀꯦꯊꯕꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯂꯥꯛꯀꯅꯤꯒ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯛꯇꯅ ꯐꯠ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕ ꯉꯥꯏꯈꯣ ꯅꯪꯅ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗ꯭ꯔꯁꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯕꯨꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯨꯕ ꯑꯗꯨꯒꯤ ꯍꯜꯂꯛꯑꯝꯃꯤꯅꯤ ꯏꯁ ꯑꯗꯣ ꯑꯩꯁꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯇꯥꯏꯒꯦꯅ ꯈꯜꯂꯒ ꯂꯥꯛꯏꯅꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯆꯦꯜꯂꯁꯤ ꯍꯥꯏꯔꯣ ꯅꯪꯅ ꯉꯁꯤ ꯐꯔꯛ ꯇꯥꯅ ꯂꯥꯛꯏꯁꯦ ꯑꯩ ꯂꯧꯕ ꯂꯥꯛꯏꯔꯕ ꯅꯪꯁꯨ ꯋꯥꯈꯜꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯖꯥꯅꯤꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎꯕ ꯆꯥꯗꯅ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯏꯁꯛ ꯐꯖꯗꯅ ꯅꯪꯅ ꯉꯥꯎꯔꯤꯕꯁꯦ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯑꯗꯨ ꯇꯥꯁꯅꯥꯍꯜ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯅꯤ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯔꯣꯏ ꯐꯥꯒꯤ ꯇꯧꯅꯨꯁꯦ ꯀꯤꯊꯕꯤ ꯑꯩꯁꯦ ꯅꯉꯣꯟꯗ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯋꯥꯗꯨ ꯑꯝꯇ ꯍꯥꯏꯒꯦ ꯐꯥꯒꯤ ꯅꯠꯇꯦ ꯅꯪ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨ ꯉꯁꯤꯗꯤ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯔꯣই ꯅꯪꯅ ꯂꯥꯛꯄꯗ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯇꯥꯖꯣꯒ ꯈꯠꯅꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯩꯅ ꯏꯀꯥꯏꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯖꯤꯟꯕꯅꯤ ꯀꯤꯊꯕꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧ ꯑꯩꯁꯨ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯪꯅꯖꯕꯤ ꯑꯃ ꯂꯩ ꯑꯗꯨꯅ ꯉꯁꯤꯅ ꯑꯩꯈꯣꯏꯅꯤ ꯎꯅꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯑꯩꯁꯤꯕꯨ ꯐꯥꯒꯤꯔꯣ ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦꯕ ꯃꯗꯨ ꯌꯥꯔꯦ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕꯗꯨꯗꯤ ꯅꯪꯅ ꯈꯟꯖꯔꯣ ꯍꯦ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯕꯗꯤ ꯅꯪꯒꯤ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪ ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯩꯗꯧꯈꯤꯒꯦ ꯀꯌꯥꯝ ꯑꯀꯥꯏꯕ ꯆꯠꯈ꯭ꯔꯒꯦꯕ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯑꯗꯨ ꯉꯥꯡꯅ ꯁꯛꯅ ꯇꯧꯕꯅꯤ ꯃꯗꯨꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯤꯗꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯕꯒꯤ ꯅꯪ ꯅꯉꯣꯟꯗ ꯃꯇꯝ ꯂꯦꯟꯕ ꯌꯥꯕ꯭ꯔꯥ ꯑꯩꯗꯤ ꯉꯁꯤ ꯅꯪꯅ ꯇꯨꯡ ꯏꯜꯂꯛꯀꯅꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯃꯣꯏ ꯑꯩ ꯅꯪꯕꯨ ꯄꯥꯝꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯪꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯄꯨꯗ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯑꯩ ꯇꯣꯝꯅ ꯁꯤꯖꯒꯅꯤ ꯀꯦꯊꯕꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯀꯔꯤꯝꯇ ꯂꯧꯁꯤꯟꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯃꯥꯒꯤꯗꯃꯛ ꯂꯦꯞꯅꯩ ꯑꯩꯈꯣꯏꯅꯤ ꯂꯥꯞꯅꯔꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯀꯦꯊꯕꯤ ꯋꯥꯊꯤ ꯇꯧ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯑꯩ ꯅꯪꯕు ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯔꯩ ꯌꯦꯠꯅꯔꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯕ ꯃꯇꯨꯡ ꯁꯅꯥꯍꯜꯗ ꯀꯦꯊꯕꯤꯕꯨ ꯄꯨꯍꯜꯂꯛꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯅꯥꯍꯜ ꯀꯦꯊꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯑꯁꯪꯕꯤꯗꯨ ꯊꯥꯅꯤꯜꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯊꯥꯅꯤꯜꯁꯨ ꯃꯅꯝꯃꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯅꯤꯜ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯗꯨꯕꯣ ꯀꯅꯥꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏꯅꯣꯕ ꯄꯥꯈꯪꯅꯒ ꯐꯥꯒꯦꯅ ꯇꯥꯟꯅꯔꯛꯏꯔꯕ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯕꯣ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯩꯝꯇ ꯇꯥꯗꯦꯅ ꯇꯥꯁꯅꯥꯍꯜꯗꯣ ꯃꯥ ꯀꯩꯗꯧꯔꯒꯦ ꯑꯁꯪꯕꯤ ꯇꯥꯁꯅꯥꯍꯜ ꯀꯩꯗꯧꯔꯒꯦꯕ ꯁꯤ ꯍꯥꯏꯔꯛꯎꯁꯤ ꯃꯥꯗꯣ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯂꯛꯅꯩꯔꯥ ꯍꯥꯏꯔꯣ ꯍꯥꯏꯕꯅꯦꯕ ꯁꯤ ꯃꯥ ꯀꯩꯗꯧꯔꯒꯦꯕ ꯃꯥꯗോ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯍꯧꯔꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯍꯧꯔꯦ ꯑꯩꯅ ꯁꯨꯝꯕ꯭ꯔꯤ ꯌꯦꯡꯒꯦꯅ ꯆꯠꯂꯨꯕꯗ ꯆꯨꯝꯂꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯐꯥꯒꯤꯅꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯇꯧꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯊꯣꯏꯅꯨꯅ ꯑꯁꯪꯕꯤꯌꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩ ꯏꯃꯤꯠꯁꯤꯃꯛꯅ ꯎꯔꯛꯂꯕꯅꯤ
Thanilna. Kaino nang nanganglibudu ko. Nangidu phagi si phagi ni hayo. Aina phagi daw ni hayo. Hayo ba si asang phagi ni hayo ba. Thoinina. Thanil amta taptha ko si. Kaino ningthi nong ta khanagi si. Inama mana hari buwa se chumba yaru. Ai khang to na ying do lei bangam loi. Inama se amta hayalo ba. Magi wa se asing mana ti amta hayalo ba. Asang bina. Thanil nang adum na taw ko si wari ningthi na sasib. Adudi nang iwat. Asumana ti hay. Natrabdi engam. Asang bin nang khang ba natra. Ha. Nang khang li ba natra ba. Inama mo kayam nang siba ay ba to. Aduga kayo tayo siba. Ay kamay ni higaw to ino. Mana imang doon na piyamali na doon na chat pa to. Ay giimit siya karam na yung to ino. Toy nuna, Thanil ang tatapta ko ni nang mo. Asang biya nang namit mang na udi ure ko. Hoy nama ure. Hingsabi man kay kira gane. Nok ta na ni mana lehuri si. Nupa hay ba nupa siya. Tasa ba yaba amat talayti. Asok pata ba? Mapunsi do. Ay gisagi pa na ma. Nungay ba sa pangloy ma. Thanil wam tangang kidri nuntok tabi amagum umduna ado magpamdra laikri. Mapiti lepa layta na tari. Matam sosum hokiba na nungtil diyaw silagli. Kulpumba masimag sanahal amadi ketabi makoy aniluhong lani haibag kangnari. Thanil su paudu tari. Sangbi kayo naman ang kalisibo. Nang mabumugda kami resoba. Ay kamay na magalap na nahingdoy no. Nang mabumugda kami o sangbi. Ay kamay ni hingdoy no. Ay kamay ni hingdoy no. Thanil nang kapano. Ay ang ginataw siya iyang mangamdre. Si to ba? Kapano ba si to? Nang nadom sa patala sunin. Ako'y nisalusin. Hagalo ba siya? Hagalo. Mado. Ay narni. So ay naliyam niya ba? Ay kangi. Hagalo sang mi. Chalusin. Sakina. Thanil. Kaino nang natawri ba duwa ha? Nang mo ngawra bro. Nang sila'y sabi niya. Mana taba no pa. Mayama malayo niya. Adam na tawag ko. Numidang wairam. Sanahal na kuyet-yet to na magi mataw kaya galoy na na. Magi punsi kung loy oiga do ribi edubu lawusat kibado. Thanil, tonggal da kap to na yengzarami. Magi mataw do. Auba mi kuding na nungay ti hay na son na rami numidangi matam ni asang biso. Thanil yung dalik lam ni. Mading ngasidagi. Lamlan ka na hagi oy kriko. Ay amok ka na oy mapanglaroy ko. Ay bumaka. Lambidan nung patong ting na ba ito? Kau nagadra. Ay ngamoy. Manam iyoy kiba ito. Ay yung mangamloy. Biklingay na kinong sinarak pa ito. Kulgimiyam sina. Ay gitaw magking na ka. Sibon nga na doon na nung na ba? Ay kang mangamloy. Tasanahan. Nangay ba nung si Jabra? Nang nanong si Jabra ay sen. Tay bang pala si Tandok lagi. Nang mo amang ano ba ay ngamloy. Ay nakoy may hamba Tandok to na siya lagi. Ano po, ay nanang manong sibadi. Minambanati. Nang mo ay nagkayada ta sa kiba. Madugimahay ni. Ay nangasip ang libasyan. Madugimahay. Ngayaki oy ba nung sibag kay na bagi may sak ng ngawrabad Thanil. Wakal amat tas sukhan tarubad tawd na mahak. Asang binatum thaki ba tanza yin to na matum ta thulag to na. Sanahal na mangonda kudol tamlaki ba phi masado na tawriyan to na sizarami. Mathangi ayukta layramde haydo na koy thi na bada uri. Thanil na layram liba phiba madu. Madu ubada mamadi angawbi oikri ngayaki matum kulgi miyap susang narak to na. Mathaw mangam pangthok na buhot nari. Sakina. Imagi bima nang mud na may nung si Jabro. Imadi mange. Isapiyo. Ay isapiyo. Kahigino nang ni imabot kadok to na chatli ba. Imagi tani.
Thoinuna Inamag ibema Antong nasuwa ka tili da ko nang si Nang mo ay ko'y kikarisu kandra bro Nang among tadihalag ko ba Nang mo imagi mataw siyang mga bro Sakina Ngasidi isagi luwang panamit ni Asang biya Kaygino nang naluwang balakpada Mayik na biselagtrata na Pungopuning silidiya Ha nang mong nauna bro Thoinuna Ima kaidaurage si wakalang pataw ba si ima Asuk nungay ba namin sibu Zagoy dum sadokya No susawo Karigi ay isa luwang naga Noy nagkapino Ha ngaura bro noy po Ay di nungay Imagi bema Imagi tani Nang mo ima nagkauri ba si Tata bro Amog tani imagi nagtala o imagi tani Isa si Imana Namitayang wagong yung sari mane Imagi bema Imadi mange Imadi mange Imagi tani Itatani Nangyapati Imagi mataw siya Nang muyang mga libra Ay kanagat tinatoy no Nang like tramati Ay giyawa nung ay kanagat tamtoy no Itadang tiyala bro Ay ko'y matadog to na Ita Ay kanagat tinatoy no ita Ay kanagat tinatoy no Isalay ito Isalay Tanggal da lepto na Mama ibu kau to na layri Imagi tangil Imalay Kaygino noy na ipari sibo Ibu tado hay basi Isa siya Noy mayam lay basida Iyumda pawa sanglak pangamdre Imagi tangil Nang sakino Karigino Namay lalaga sakri patubo Sakino Imalay ye Isagi imalay ye Isagi namak Kudimak tingnagani Satkino ay ba ni imagi tanil Satkino Asan bina Ima Ita tanil Nang mapugilay ko na Nungay Yung natsik na layro ko ita Matanggi mapog ay ba doon na layram nanti Nang ay Amok ka na tingnagisigo ita Ita ng tsalo ko Somda sanahal yumdani Sanahal wamda sungang mangamdana Ado maungdo na pamli Wamda sungang mangamde Mangoldana Mamaga mapaga do Pamdo na warisari Taibe mana Nungsiba nida Imaw tanil to Pantaba mama pugi ba na Imaw gipon sino Lamang nagiba ni Sawira suma Maababa di ka Oiroy ma Maan patraga Atok nungsiba imaw toki Aroy ba mikog tupawa Jangdo na Lay mana At nasukat pangdida ko Tanil Nang wakal ten maliko nang Ay jakit ako ay Aso pantaba isa si mong karino Mahusik tipilam ba ni mama Magi maning tunglam na ni mama Mama tuoyari Ay wakal si potabo kangtre Oh nungsiba nita Imaw tanito Noong mata Mama hay batagi hinsadaba Mamit to na papa Haygat niya mangamsadaba ni Mapa Imaw to na iko'y busong araw-rap na kanina
ꯏꯆꯦ ꯁꯥꯈꯤꯁꯨ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎ ꯃꯃꯥ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯕ ꯃꯤꯒꯤ ꯊꯥꯖꯕ ꯍꯥꯠꯄꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯃꯨꯛ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯏꯆꯥꯅꯨꯄꯥꯅ ꯊꯥꯅꯤꯜꯒꯤ ꯊꯃꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯁꯥꯟꯅꯔꯨꯕꯅ ꯉꯁꯤ ꯊꯥꯅꯤꯜꯒꯤ ꯄꯨꯟꯁꯤꯅ ꯂꯥꯏꯅ ꯃꯥꯡꯈ꯭ꯔꯤꯕꯅꯤ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯅꯤ ꯁꯥꯈꯤꯗꯣ ꯃꯆꯥꯅꯨꯄꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯍꯟꯗꯛꯇꯤ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯪꯅꯅꯕ ꯐꯤ ꯐꯖꯕꯁꯨ ꯂꯩꯕꯤꯅꯤ 이마 이사부 저거이 땀비게고 사루사 까이노 저거이 사우 하이라가 웅드나 동 옌르가 레이부두부 하 하이 저거이 사우 하이버니 하이마 하 사닝디야 이세 오이나 삭게바 오 아드디냐 이세 삭닝디야 오 라오 라오 이마 숨비르게 또 모세 이마기 땀박시다 또 물라오바 토이누나 이마 따브로 이마 짝사 통나무 떠오르시바 이스 하우지고 까나는 싹사도이바 아이디냐 마사이디 이사누피나 통나 싹가 또에 소소소 너 싸우르자 이마 하우직시 아유니 이서디 레이수 레이다나 가이디기 싸우는 쌀이버세 세 크라사나부 떠오르세 까리야 아이기 이사 레이데바 이사 가다이 자크레 타닐 이마기 타닐 난 가이드 레이게 하난 가이드 레이게 바 이마 타닐도 이몽다 이마부 싹사시 하이드나 나해우리 나오장asi 하 이사나 마마 아이부 나해우리 해봐 이마기 비마 이마라이 이사기 낙다 이마라이 이사 가림ta ꯆꯠꯄ ꯌꯥꯔꯣꯏ 이마가 ꯁꯨꯝ ꯂꯩꯒꯗꯧꯅꯦ 소록다 ꯆꯠꯄ ꯅꯨꯄꯤ ꯈꯔꯅ ꯁꯥꯈꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯉꯥꯡꯅꯔꯤ 이니 ꯁꯥꯈꯤꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯂꯩꯈꯤꯗꯕ ꯃꯥꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯗꯣ ꯃꯃꯥꯁꯤꯅ ꯑꯉꯥꯎꯕꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯤ ꯇꯣꯝꯕꯤꯅ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛ ꯃꯄꯨꯟꯁꯤꯁꯦ ꯂꯦꯝꯅ ꯃꯥꯡꯈꯤꯗꯀꯣ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯁꯨ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏ ꯈꯪꯕ ꯅꯠꯇꯦ ꯅꯨꯄꯤꯒꯤꯕꯨ ꯑꯃ ꯀꯣꯛ ꯊꯤꯔꯒ ꯂꯣꯏꯔꯕꯗꯨꯗ ꯁꯅꯥꯅ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤ ꯊꯥꯅꯤꯜꯗꯣ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯝꯕꯁꯦ ꯃꯤ ꯑꯃꯠꯇꯗ ꯀꯥꯏꯖꯂꯥꯟꯖꯗꯕꯅꯤ ꯈꯣꯝꯗꯣꯟꯅ ꯃꯥꯅꯗꯤ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯁꯤꯖꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅꯗꯤ ꯃꯥꯕꯨ ꯀꯥꯎꯕꯤꯔꯝꯃꯅꯤ ꯃꯃꯥꯁꯤ ꯈꯛꯇꯅꯤ ꯃꯆꯥꯒꯤ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯂꯩꯍꯧꯕ ꯃꯈꯣꯏꯒꯤ ꯃꯧꯁꯤꯁꯨ ꯃꯅꯦꯝꯁꯤ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗꯧꯔꯤꯅꯤ ꯁꯅꯥꯅ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯤꯜꯂꯤꯗꯨꯅ ꯈꯪꯍꯟꯒꯗꯕꯅꯤ ꯁꯤꯈꯤꯕ ꯃꯈꯣꯏ ꯈꯛꯇꯅꯤ ꯃꯥꯡꯖꯕ ꯂꯩꯍꯧꯔꯤꯕꯁꯤꯡꯅꯗꯤ ꯑꯀꯥꯎꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯉꯥꯛꯇꯅꯤ ꯄꯥꯝꯃꯨꯏꯗ ꯊꯥꯅꯤꯜ ꯂꯥꯏꯕꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯉꯥꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯨ ꯉꯥꯏ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯁꯥꯡꯕꯅꯤ ꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯒꯗꯕ ꯋꯥꯠꯂꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯡꯗꯕ ꯃꯒꯨꯝ ꯀꯩꯗꯧꯅꯨꯡꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯣꯏꯗꯕꯅꯤ ꯈꯣꯝꯗꯣꯟꯅ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯕ ꯋꯥꯅꯤ ꯃꯃꯥꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯏꯄꯥꯅ ꯄꯣꯛꯄꯤꯔꯝꯕ ꯇꯥꯡꯂꯕ ꯄꯨꯟꯁꯤꯅꯤ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯍꯤꯡꯒꯗꯕꯅꯤ ꯋꯥꯈꯜ ꯊꯤꯟꯃꯜꯂꯤ ꯊꯥꯅꯤꯜ ꯃꯥꯁꯨ ꯁꯅꯥꯅ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕꯗꯤ ꯁꯅꯥꯍꯜꯁꯤꯅꯤ ꯃꯗꯨ ꯁꯛꯇꯥ ꯑꯁꯤꯒ ꯃꯌꯥ ꯍꯤꯒꯗꯅ ꯂꯨꯍꯣꯡꯂꯛꯄꯗ ꯉꯥꯏ ꯃꯥꯅ ꯈꯨꯜꯂꯛ ꯀꯣꯏꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯂꯥꯏꯕꯤꯅ ꯍꯩ ꯄꯥ ꯄꯨꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯁꯅꯥꯍꯜꯁꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯦ ꯃꯁꯤ ꯃꯥꯅ ꯉꯝꯂꯤꯕꯕꯨ ꯃꯥꯒꯤ ꯃꯔꯝꯅ ꯃꯇꯣꯝꯇ ꯁꯤꯖꯔꯤꯕ ꯊꯥꯅꯤꯜꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯆꯪꯂꯛꯇꯨꯅ ꯃꯊꯧ ꯃꯉꯨꯝ ꯌꯥꯎꯗꯦꯅꯦ ꯁꯅꯥꯍꯜꯅ ꯑꯣ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯆꯪꯂꯛꯄ ꯉꯝꯗꯣꯏꯕ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯅꯤꯜ ꯂꯩꯈꯤꯗꯕ ꯆꯍꯤ ꯑꯅꯤꯔꯣꯝ ꯍꯥꯏꯔꯛꯂꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯊꯥꯅꯤꯜꯕꯨ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯩꯅ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯤ ꯁꯥꯈꯤꯗꯤ ꯉꯁꯤꯁꯨ ꯃꯁꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ 이마기 타닐 ꯅꯪ ꯍꯥꯏꯕꯗꯤ 이마디 와리다 나오니 ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯁꯤꯕꯣ ꯑꯣ 타닐 이마기 파자비야 ꯅꯪ ꯅꯌꯨꯝꯒ ꯄꯥꯟꯈꯤꯕ ꯌꯥꯔꯣꯏꯀꯣ ꯅꯪ 이마디냐 이사ꯕ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯗꯣꯏꯅꯤ 이사ꯗꯤ ꯁꯛ ꯐꯖꯕꯤꯅꯤ 이사 ꯄꯣꯛꯄꯗ ꯅꯄꯥꯅꯅꯦ ꯍꯔꯥꯎꯗꯅ ꯃꯃꯥ ꯃꯥꯟꯕ ꯏꯆꯥꯅꯨꯄꯤ ꯌꯨꯝ ꯐꯪꯖꯔꯦ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯅꯤ ꯁꯥꯈꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯁꯨꯝꯅ ꯃꯁꯥꯒꯤ ꯋꯥꯗꯅꯤ ꯉꯥꯡꯂꯤꯕ ꯂꯩꯔꯤꯕ ꯁꯣꯝꯗ ꯁꯅꯥꯍꯜꯒꯤ ꯏꯃꯨꯡꯁꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯕ ꯏꯃꯨꯡꯗꯤ ꯑꯣꯏꯗ꯭ꯔꯤ ꯁꯅꯥꯍꯜꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯤ ꯀꯦꯊꯕꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯅꯤꯜ
ꯁꯤꯈꯤꯕ ꯃꯍꯥꯛꯇꯅ ꯃꯥꯡꯖꯔꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯇꯦ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯩꯁꯥꯛꯇꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯈꯛꯇꯅ ꯈꯪꯍꯧꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤꯔꯝꯃꯤ